ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ ꯅ꯭ꯌꯨ ꯆꯦꯛꯀꯣꯟꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯅꯍꯥ ꯈꯔ ꯊꯣꯔꯛꯄꯗꯒꯤ ꯏꯔꯥꯡ ꯊꯣꯛꯀꯦ ꯇꯧꯔꯨꯔꯦ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯅ ꯅꯣꯡꯃꯩꯅ ꯀꯥꯞꯂꯛꯄꯗ ꯐꯥꯔꯝꯗ ꯂꯩꯕ ꯃꯣꯏꯗꯥꯡꯄꯣꯛꯀꯤ ꯈꯨꯟꯖꯥ ꯑꯍꯨꯝ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ ꯐꯣꯒꯣꯛꯆꯥꯎ ꯏꯈꯥꯏꯗ ꯌꯨꯝ ꯃꯩ ꯊꯥꯗꯣꯛꯄꯤꯔꯛꯄꯁꯤꯡ ꯇꯞꯅ ꯇꯞꯅ ꯍꯟꯖꯤꯟꯅꯔꯛꯄ ꯍꯧꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯍꯦꯟꯕ ꯉꯥꯛꯁꯦꯟꯕ ꯄꯥꯝꯍꯧꯔꯦ ꯑꯃꯗꯤ ꯏꯝꯐꯥꯜ ꯏꯁꯀꯤꯅ ꯄꯨꯡ ꯑꯃꯗ ꯑꯗꯨꯒ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯑꯣꯏꯅ ꯄꯨꯡ ꯑꯅꯤꯗ ꯀꯥꯔꯐ꯭ꯌꯨ ꯌꯥꯏꯈꯠꯈ꯭ꯔꯦ खुरमजरी इलेक्टिविटी मणिपुर पाव मीटिंग ताबिरी पुनः पूरी सिकेस नावरम तराम नोक्चरी मियाम मपुंग ई पाव पीजंगी मांगोइना कोविड-19 मरी लेना लेंगाकना पिरिबा SOP सिंगाकना चपिनबा खंगनजरी मियाम मतंबुमदा मास्क पिबा खुद सा सेंगना हमदोक पिबा अमदी मी अमगा अमगी मरक्ता फिट तरुक लापना लेबिनबा खंगनजरी मसिदा सुनतना कोविड-19 गे वैक्सीन सिंग मतम चाना कापथोपिदुना लाइचर असिबु लांथेंगनाबदा अदोम अदोमसु थौदांग लोपियो हाइना इलेक्टिविटी माइकैदगी मियामदा अपील तौजरी हौजिक मपुंग पाव मियामदा संदोकना पिजरी यामना लेबक थिबा थौदोक अमदा ngasi ayuk न्यू चेकोन द कुकी नहा खरना मफम अदुदगी नोंमै पाइरगा पोफम फमलिबि इमा इबेन सिंगदा किहन खंगन बतौरे हाइबदगी इरांग थोके तौरे हौजिक मफम अदुदा अखोगे सना हिमाम लेरी सना ngasi गे थौदोक असि करमना थोखिबनो हौजिक फावबदा सिक्युरिटी गे अरेंजमेंट करम तौरे मरिक चुमना तंबियो सना Basically, kasi ke New Chekon ke thawlok se New Chekon ke tribal market da ima khara inthang na piyon da ima sing na matai da phamam bada moi chai bai ba kuki lan ho ba hai ga dra khara masak khang da ba miyoi khara thokla amaga nogi si dukan si sida phamba yaroi khotpa yaroi na khara dhap kumba tawram ba male adudagi di moi je hainara manganga matung da moi je si nogi tribal market na si tribal market ni kuki market na te haidana moi je dum phamaga lai hore adu muk changra moi je changra matung da pung ama ni kanara ba matung da amukka nongmai pai ba si se amukka thogla aga moi gi hidang na pi le myam de sakai khokai torok pane ba sidai da kathel phamni ba nakana kana phamni imam myam se ihau haura aga lambi da chathok pusin tawri ba gari jing de check tawra kholaga thadok thadin kha tawnare irang kha thoknare degi central police force rapid force myam la e manipur commando loi la e haju bogi ne di pangda ba thogdo kudi thokko budi laitri adubo moi makha ta na meeting gumba tawraga wari sanakini haibagi waroli thame makha ta ba update tawzarake सना मरोइना अखोइना ताजबदा मियोय खरा फारे हाबगे पाव फंगजे अदुगा हौजे मुनबा अमदि लंबी चाथोक चासिनदा अयतपन लेब्रा अदुगा सिक्युरिटी के साइड तगे करी सेक्शन थोरन लखोप लेरे मोइना फारे मोय हुम गुमदि फारे दि हाई कोले सिकेसदो हुम फारे आइदि चप चाबा कया फारी नो कमाइन तौना फारी हाबदि खंगमंगमद्रि पुलिस की कमांडो गइसना मिचमदा थेमबदा कोई मी हुम फारे हनदि हाइबिरे अदु हजि भोगी ओनेदि इरांग जे लंबी थिंगबा खोटपा जिदि चंगबुदि यानाद्रि अकनाकन अतोपा साइड चगिबदि अदुगा सिगी न्यू चेकोन एरिया से अधिकारी चंगबदि याद्रि मोय पुलिस के लई इरांग हौरकद्रा हाइबगी थिंगनबा लैबगी मोय नाक्सेनदि तौरि सना अदुगा इमा सिंग अपामदि करी लई सिक्युरिटी सिंग नदि फारे हाय अदुबो इमा सिंग साइड तगे करी पामी हाबदो थंबियो सना इमा सिंग अपामदि मोयना हजि हाइरि जे मोय की अहिंग स्माइन सुम तौदना हायरा फारे खोलेना हायरागा नुति की स्माइन सुम थोलागा इंजांग ना पियोन बंजिदा सुम धप कुम किहन खंगन बगुम सुम तौरपसिदे मोय जु नुवाइ तबनिना मोय जु इहो हौरगे ना हाइरे अदु इहो हौबजे पुलिस कमांडो गइसना फाजल लगदि थमे दु मोय मीटिंग तौरगा मखा ताबा कई स्टेप पाइखसिगे हाबदि खनने नगिनि ना हाइरे ओके अदुगा सना अनौबा लेटेस्ट अपडेट करी लई सना सिगे थोसि बबुगे अपडेट सखंग दब सिंगना मई युम मई अमा थारा मे तोंगरी अदुगा नाकना नि मक आर्मी अमा मणिपुर पुलिस कमांडो ना तोंगरागा हजिक से चेरिया का अमदि नुं सोमबगे हजिक बबुगे अपडेट दे लेजरे थागत सरी सना पाव मखा ताना संदोक सरी
ꯆꯩꯔꯛ ꯑꯁꯤꯗ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯌꯦꯡꯂꯒ ꯏꯝꯐꯥꯜ ꯏꯁ ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯤꯡꯅ ꯏꯝꯐꯥꯜ ꯏꯁꯀꯤ ꯑꯣꯏꯅ ꯅꯨꯡꯊꯤꯜ ꯄꯨꯡ 1ꯗ ꯀꯥꯔꯐ꯭ꯌꯨ ꯇꯦꯟꯁꯟꯈ꯭ꯔꯦ ꯑꯗꯨꯒ ꯏꯝꯐꯥꯜ ꯋꯦꯁꯀꯤꯅ ꯅꯨꯡꯊꯤꯜ ꯄꯨꯡ 2ꯗ ꯀꯥꯔꯐ꯭ꯌꯨ ꯇꯦꯟꯁꯟꯈ꯭ꯔꯦ ꯍꯥꯏꯈ꯭ꯔꯦ꯫ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯃꯣꯏꯗꯥꯡꯄꯣꯛꯀꯤ ꯈꯨꯟꯖꯥ 3 ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 11 ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯣꯛꯂꯕ ꯈꯨꯟꯖꯥ 3 ꯑꯗꯨꯗꯤ ꯗꯤꯄꯛ ꯊꯥꯡꯖꯝ, KH ꯀꯤꯔꯟ ꯑꯃꯗꯤ Y ꯅꯥꯎꯇꯣꯟꯅꯤ꯫ ꯃꯈꯣꯏ 3 ꯂꯧꯕꯨꯛꯀꯤ ꯐꯥꯔꯝ ꯑꯃꯗ ꯂꯩꯔꯤꯉꯩꯗ ꯀꯥꯞꯁꯤꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯣꯏꯒꯤ ꯈꯨꯠ, ꯈꯣꯡ ꯑꯃꯗꯤ ꯊꯕꯥꯛꯇ ꯅꯣꯡꯃꯩꯅ ꯄꯥꯟꯈꯤ꯫ ꯃꯈꯣꯏ 3ꯃꯛ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯩꯀꯠꯅꯔꯤ꯫ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯨꯠꯇ ꯅꯣꯡꯃꯩꯅ ꯄꯥꯟꯕꯗꯒꯤ ꯁꯣꯛꯂꯕ ꯅꯥꯎꯇꯣꯟꯅ ꯏꯂꯤꯠ ꯅ꯭ꯌꯨꯁꯇ ꯑꯁꯨꯝꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯃꯣꯏꯗꯥꯡꯄꯣꯛ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯆꯤꯡꯌꯥꯒ ꯇꯥꯏꯅꯕ ꯊꯣꯛꯄꯅꯤ꯫ ꯏꯔꯥꯡ ꯈꯔ ꯂꯩꯕꯅꯤꯅꯀꯣ ꯐꯥꯔꯝꯗ ꯑꯩꯈꯣꯏ ꯐꯥꯔꯝ ꯑꯃ ꯂꯩꯖꯩꯑꯕ ꯑꯩꯈꯣꯏ ꯈꯔ ꯂꯩꯕꯁꯤꯗ ꯃꯣꯏꯁꯦ ꯂꯥꯛꯑꯒ ꯀꯩꯅꯣ ꯇꯧꯔꯒ ꯊꯣꯡ ꯊꯤꯜꯂꯛꯄ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯊꯣꯡ ꯊꯤꯜꯂꯛꯄꯁꯦ ꯑꯩꯈꯣꯏꯅ ꯊꯣꯛꯑ ꯌꯦꯡꯕ ꯀꯥꯟꯗ ꯀꯩꯅꯣ ꯇꯧꯔꯒ ꯀꯥꯞꯄꯝꯃꯒ ꯆꯠꯈꯤꯕꯅꯦ꯫ ꯍꯥꯏꯐꯦꯠ ꯑꯩꯈꯣꯏꯅ ꯎꯕꯗꯗꯤ ꯃꯥꯁꯦ ꯑꯍꯥꯟꯕꯗ ꯐꯨꯔꯤꯠ ꯂꯤꯠꯇꯦꯕ ꯃꯥꯁꯦ ꯐꯨꯔꯤꯠ ꯂꯤꯠꯇꯦ ꯑꯗꯨꯒ ꯃꯥꯅꯃꯛꯇꯤ ꯅꯠꯇꯕ ꯃꯥꯜꯂꯦ ꯀꯥꯞꯄꯁꯦꯀꯣ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯊꯨꯡꯁꯦ ꯊꯤꯜꯂꯝꯃꯒ ꯆꯦꯟꯈ꯭ꯔꯒ ꯑꯇꯣꯞꯄ ꯃꯤꯅ ꯀꯥꯞꯄꯛꯄ ꯃꯥꯜꯂꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯦ ꯂꯩꯗꯤ ꯂꯩ ꯑꯗꯨꯕꯨ ꯌꯥꯝ ꯀꯥ ꯍꯦꯟꯅꯗꯤ ꯀꯩꯅꯣ ꯇꯧꯕꯅꯤꯀꯣ꯫ ꯆꯩꯔꯛꯁꯤꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀ ꯊꯪꯅꯔꯤꯕ ꯐꯨꯒꯥꯛꯆꯥꯎ ꯏꯀꯥꯏꯗ ꯌꯨꯝ 25 ꯔꯣꯝ ꯃꯩ ꯊꯥꯈ꯭ꯔꯕ ꯇꯨꯡꯗ ꯇꯞꯅ ꯂꯥꯟꯖꯦꯟꯅꯔꯨꯕꯁꯤꯡ ꯍꯟꯖꯤꯟꯅꯔꯛꯄ ꯍꯧꯔꯦ꯫ ꯑꯗꯨꯃꯛꯄꯨ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯑꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯉꯥꯛ ꯁꯦꯟꯕ ꯄꯥꯝꯍꯧꯔꯤ꯫ ꯄꯥꯎꯃꯤꯁꯤꯡ ꯀꯪꯚꯥꯏꯗꯒꯤ ꯃꯅꯨꯡ ꯆꯪꯕ ꯌꯥꯗ꯭ꯔꯤ ꯍꯤꯔꯝꯁꯤꯗ ꯔꯤꯄꯣꯔꯠ ꯑꯃ꯫ ꯍꯟꯗꯕ ꯑꯣꯐꯤꯁ ꯂꯩꯔꯕ ꯑꯣ ꯌꯥꯔꯦ ꯅꯪ ꯇꯧꯔꯒꯦ ꯑꯗꯨ ꯍꯦꯗꯂꯥꯏꯟ ꯀꯩꯅꯣꯒꯤꯗꯣ ꯑꯉꯥꯡ ꯀꯨꯜꯗꯤꯞꯀꯤꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯝꯕꯤꯗ ꯑꯗꯨꯝ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯉꯥꯛꯄ ꯈꯣꯠꯄ ꯄꯥꯡꯕ ꯎꯔꯤ ꯍꯧꯖꯤꯛ ꯇꯣꯉꯥꯟꯕ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯤꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯄꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯀꯗꯥꯏ ꯐꯥꯎꯕꯗ ꯆꯪꯍꯟꯕ ꯌꯥꯕꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯑꯗꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯥꯡꯕꯨꯅ ꯀꯗꯥꯏ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯆꯪꯍꯟꯕ ꯌꯥꯅꯤ ꯌꯥꯔꯣꯏ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯁꯤ ꯆꯪꯍꯟꯖꯒꯦ ꯑꯗꯨꯒ ꯑꯣꯐꯀꯣꯔꯁ ꯑꯩꯈꯣꯏꯅ ꯃꯤꯗꯤꯌꯥꯗ ꯍꯧꯖꯤꯛꯐꯥꯎꯗ ꯅꯥꯀꯟ ꯔꯤꯄꯣꯔꯠ ꯇꯧꯒꯦ ꯍꯥꯏꯕ ꯑꯍꯨꯝ ꯂꯩꯕ ꯃꯗꯨ ꯂꯩꯇꯦ ꯍꯥꯏꯕꯗꯨ ꯎꯅꯅꯕꯒꯤ ꯄꯥꯟꯗꯝꯗꯅꯤ ꯑꯩꯈꯣꯏ ꯆꯪꯒꯗꯧꯔꯤꯁꯤ ꯑꯗꯨ ꯀꯗꯥꯏ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯆꯪꯕ ꯌꯥꯕꯒꯦ ꯌꯥꯗꯕꯒꯦꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛ ꯈꯪꯃꯤꯟꯅꯁꯤ꯫ जैकेट होगा मेरा ये भी रख लो ये भी ले जाना डाल दे गाड़ी में लेके आएगा ओ तमो नुंगाइजरी हाय तारेने तमो आइसे होय तमो ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏ ꯐꯨꯒꯥꯎꯆꯥꯎ ꯏꯈꯥꯏꯗꯅꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯤꯗꯤꯌꯥꯅ ꯐꯪꯕ ꯔꯤꯄꯣꯔꯠ ꯑꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯍꯧꯈꯤꯕ ꯇꯥꯡ 3ꯒꯤ ꯑꯗꯨꯒꯨꯝꯕ ꯔꯦꯂꯤ ꯆꯠꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯊꯣꯝꯖꯤꯜꯂꯒ ꯃꯩ ꯊꯥꯈꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯍꯧꯖꯤꯛ ꯌꯦꯡꯕꯤꯌꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯇꯥꯡ 3ꯗꯒꯤ ꯂꯥꯛꯄꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯩꯈꯨ ꯀꯥꯕ ꯎꯔꯤ ꯁꯣꯝꯗ ꯆꯠꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯊꯥꯔꯝꯕ ꯁꯤꯗ ꯑꯩꯈꯣꯏ ꯇ꯭ꯔꯦꯛꯇꯔ ꯑꯗꯨꯒ ꯀꯥꯔ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯃꯌꯥꯝꯅꯤ ꯊꯥꯔꯛꯏ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯎꯔꯤꯕꯁꯤ ꯍꯧꯈꯤꯕ ꯇꯥꯡ 3ꯗꯒꯤ ꯑꯗꯨꯝ ꯊꯥꯔꯛꯈꯤꯕ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯃꯩꯈꯨ ꯀꯥꯔꯒ ꯎꯕ ꯐꯪꯉꯤ꯫ ꯁꯤꯗ ꯂꯩꯔꯤꯕꯁꯤꯅꯤ ꯃꯩꯈꯨ ꯀꯥꯔꯤꯕꯁꯤꯅ ꯑꯗꯨꯝ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯁꯤꯃꯛꯅꯤ ꯑꯩꯈꯣꯏ ꯉꯁꯥꯏꯁꯨ ꯑꯩꯈꯣꯏꯅ ꯆꯪꯖꯔꯨꯕꯗꯨꯅꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯀꯪꯕꯥꯏꯗꯒꯤ ꯍꯦꯟꯖꯟꯕ ꯌꯥꯗꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯆꯨꯔꯥꯆꯥꯟꯄꯨꯔꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯈꯨꯃꯨꯖꯥꯝꯕ ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯇꯣꯔꯕꯨꯡ ꯕꯪꯒ꯭ꯂꯥ ꯑꯁꯤ ꯑꯩꯈꯣꯏ ꯆꯪꯕ ꯌꯥꯗꯕꯒꯤꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯅ ꯑꯩꯈꯣꯏ ꯐꯨꯒꯥꯎꯆꯥꯎ ꯏꯈꯥꯏꯒꯤ ꯂꯩꯔꯤꯕ ꯑꯍꯥꯟꯕ ꯃꯩ ꯊꯥꯈꯤꯕ ꯖꯒꯥꯁꯤꯅꯤ ꯍꯧꯈꯤꯕ ꯇꯥꯡ 3ꯗꯒꯤ ꯊꯥꯈꯤꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯆꯪꯕ ꯌꯥꯅ ꯃꯩꯈꯨ ꯀꯥꯔꯒ ꯂꯩꯔꯝꯃꯤꯁꯤꯅꯤ꯫ ꯑꯗꯣ ꯁ꯭ꯋꯥꯏꯒꯤ ꯈꯨꯟꯖꯥꯁꯤꯡꯗ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ ꯍꯧꯖꯤꯛ ꯂꯣꯏꯅꯃꯛ ꯆꯠꯈ꯭ꯔꯁꯨ ꯈꯨꯟꯖꯥ ꯈꯔꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤ ꯃꯈꯣꯏꯒ ꯎꯅꯔꯀꯥꯟꯗ ꯃꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣই ꯃꯌꯥꯝꯗ ꯄꯥꯎꯗꯝꯖꯒꯦ꯫
ꯇꯥꯗꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯑꯗꯨ ꯍꯥꯏꯕꯤꯌꯨ 이보고 ꯏꯕꯨꯡꯉꯣ ꯀꯧꯏ ꯀꯗꯥꯏ ꯁꯤ ꯐꯒꯥꯎꯁꯨ ꯏꯈꯥꯏꯗꯒꯤꯔ ꯀꯗꯥꯏꯒꯤꯅꯣ 보석의 머니래가 ꯃꯅꯤꯜ ꯂꯩꯀꯥꯏ ꯁꯤꯅ ꯀꯩ ꯂꯩꯀꯥꯏ ꯑꯣꯏ ꯀꯧꯒꯦ 머니래가 ꯃꯅꯤꯜ ꯂꯩꯀꯥꯏ ꯁꯤ ꯏꯁꯥꯒꯤ ꯌꯨꯝꯗꯤ ꯃꯩ ꯊꯥꯕꯗ ꯌꯥꯎꯈꯤꯕ꯭ꯔꯥ ꯌꯥꯎꯗꯕ꯭ꯔꯥ 이사 염지 타버디 야호게 아들 머닝 빠랭이 너무 타래 ꯍꯣꯏ 아들 야왕 마카름 사죠 ꯍꯣꯏ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯧꯈꯤꯕ ꯊꯧꯗꯣꯛꯇꯨ ꯇꯥꯡ 3ꯗꯨꯗ ꯀꯃꯥꯏꯅ ꯂꯥꯛꯑꯒ ꯃꯣꯏ ꯃꯤ ꯀꯌꯥ ꯂꯥꯛꯏ 뭐미 프나 ям라에 너무 깝슬래야 저기 뭐 그노 아코이나 마말롬 셀레고 아들 머닝 놈들이 타와 하고래 ꯍꯧꯖꯤꯛꯄꯨꯗ ꯌꯨꯝ ꯀꯌꯥꯃꯨꯛ ꯊꯥꯈ꯭ꯔꯦ ꯁ꯭ꯋꯥꯏ 에리아ꯁꯦ 좀군 크라 힐럼도 말 머리 묵기 상하네 ꯁꯤꯒꯤ ꯑꯩꯈꯣꯏ ꯌꯨꯝ ꯊꯥꯈ꯭ꯔꯕ ꯀꯥꯡꯕꯨꯁꯤꯡꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯒꯦ 뭐랑 켄들래 ꯃꯣꯏꯔꯥꯡ ꯀꯦꯟꯗ꯭ꯔꯗ ꯂꯩꯈ꯭ꯔꯦꯕꯀꯣ ꯃꯣꯏꯔꯥꯡꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯌꯦꯕ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯂꯩꯕ ꯑꯣꯀꯦ ꯏꯁꯥꯒꯤ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯃꯤꯡ ꯂꯩꯐꯝ ꯏꯟꯗꯨꯕꯂꯥ ꯃꯅꯤꯡ ꯂꯩꯀꯥꯏ ꯐꯕꯥꯎ ꯆꯥꯏꯈꯥꯏ ꯑꯄꯣꯛꯄꯅ ꯑꯣꯏꯅꯥꯝ ꯇꯣꯝꯕ ꯂꯩꯈꯤꯗ꯭ꯔꯕ ꯆꯦꯁ ꯃꯦꯝꯑꯅ ꯏꯀꯨꯕꯣꯛ ꯑꯗꯣ ꯁꯤ ꯍꯧꯖꯤꯛ ꯌꯨꯝ ꯃꯩ ꯆꯥꯏꯁꯦ ꯑꯩꯒꯤ ꯏꯄꯥꯒ ꯑꯩꯒꯤ ꯏꯃꯥꯒ ꯏꯕꯨꯡꯒ ꯏꯄꯥꯒꯅꯦꯕꯀꯣ ꯂꯣꯏꯅꯃꯛ ꯑꯗꯣ ꯌꯨꯝ 3ꯅꯦꯕꯀꯣ ꯁꯤꯗ ꯆꯥꯏꯁꯦ ꯑꯩꯈꯣꯏ ꯃꯧ 3 ꯂꯩꯕꯅꯦꯕ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯥꯔꯁꯤꯁꯨ ꯍꯟꯗꯛꯇ ꯒꯨꯋꯥꯍꯥꯇꯤꯗꯩ ꯂꯧꯔꯨꯕꯗ ꯉꯥꯏꯔꯤꯅꯦ ꯏꯅꯥꯎꯅꯨꯄꯥꯅ ꯐꯣꯔꯁꯟꯁꯤꯁꯨ ꯊꯦꯇꯔꯁꯨ ꯃꯤꯟꯁꯨ ꯑꯦꯛꯇꯤꯚꯥ ꯑꯗꯨꯒ ꯁꯤꯂꯤꯟꯗꯔ 9 ꯑꯃꯁꯨ ꯑꯋꯨꯟ ꯄꯣꯠꯁꯨ ꯌꯥꯝꯃꯦ ꯑꯗꯒꯤ ꯄꯩꯁꯥꯁꯨ ꯁꯅꯥꯁꯨ ꯍꯧꯖꯤꯛ ꯊꯤꯅꯕꯅ ꯈꯖꯤꯛꯇꯤ ꯐꯪꯕ ꯌꯥꯎꯋꯤ ꯐꯪꯗꯕꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯗꯣ ꯑꯃꯐꯥꯎ ꯂꯩꯐꯝ ꯂꯩꯇꯗꯅ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯌꯦ ꯃꯣꯏꯔꯥꯡꯗ ꯑꯗꯣ ꯏꯃꯥꯗꯤ ꯁꯥꯏꯀꯦꯇ꯭ꯔꯤꯛꯁ ꯅꯥꯕꯗꯧꯅ ꯀꯤꯕꯒꯤ ꯀꯩꯅꯣ ꯇꯧꯕꯗ ꯂꯪꯊꯕꯥꯝꯗ ꯏꯅꯥꯎꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯩꯌꯦꯕꯀꯣ ꯑꯩꯗꯤ ꯌꯨꯝꯗꯨ ꯑꯩꯒꯤꯗꯤ ꯆꯥꯍꯧꯗ꯭ꯔꯦꯕ ꯑꯗꯨꯗꯨꯅ ꯌꯨꯝꯗꯨ ꯅꯨꯡꯁꯤꯗꯅ ꯂꯥꯛꯄꯅꯦꯕ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯉꯁꯤꯁꯦ ꯂꯥꯛꯄ ꯑꯗꯣ ꯂꯥꯏ ꯀꯩꯀꯩꯁꯤꯁꯨ ꯂꯣꯏ ꯊꯨꯒꯥꯏꯔꯒ ꯃꯣꯏꯅ ꯂꯣꯏ ꯂꯪꯊꯣꯛꯈ꯭ꯔꯦ ꯃꯩꯁꯨ ꯂꯣꯏ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯑꯁꯣꯝ ꯇꯣꯔꯕꯨꯡ ꯁꯥꯕꯂꯀꯥꯏ ꯑꯁꯣꯝꯗ ꯇꯤꯌꯥꯔ ꯒ꯭ꯌꯥꯁ ꯀꯥꯞꯄꯦꯕꯀꯣ ꯑꯗ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯥꯁꯤꯡꯁꯨ ꯊꯕꯛ ꯂꯣꯏ ꯆꯠꯈꯤꯕ ꯏꯕꯨꯡꯗꯨꯁꯨ ꯑꯃ ꯁꯤꯐꯥꯏꯅꯦꯕ ꯑꯁꯥꯝ ꯔꯥꯏꯐꯜꯅꯦꯕ ꯑꯃꯅ ꯃꯤꯁꯇ꯭ꯔꯤꯅꯦꯕꯀꯣ ꯆꯠꯈ꯭ꯔꯤꯉꯩꯗꯨꯗ ꯃꯤ ꯑꯝꯇ ꯂꯩꯇꯕ ꯇꯥꯟꯖꯥꯗꯣ ꯌꯦꯡꯉꯀꯥꯟꯗ ꯁꯣꯝꯗ ꯄꯣꯗ꯭ꯔꯣꯛ ꯇꯧꯋꯦꯅ ꯌꯦꯡꯀꯥꯟꯗ ꯁꯣꯝꯗ ꯃꯤ ꯈꯔ ꯆꯦꯟꯁꯤꯜꯂꯛꯑꯦ ꯑꯗꯩꯗꯤ ꯆꯦꯜꯂꯨꯅ ꯍꯥꯏꯅꯔꯒ ꯁꯨꯃꯥꯏꯅ ꯂꯩꯊꯣꯔꯛꯄꯁꯤꯗ ꯃꯣꯏ ꯌꯥꯝꯃꯦ ꯆꯦꯟꯁꯤꯜꯂꯛꯏꯗꯣ ꯑꯗꯨꯒ ꯃꯩꯁꯦ ꯄꯔꯦꯡ ꯁꯥꯅ ꯊꯥꯔꯛꯄꯅꯦꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯦ ꯍꯧ ꯊꯥꯗꯅ ꯁꯣꯝꯗ ꯑꯗꯨꯝ ꯆꯦꯜꯂꯦ ꯑꯗꯨꯗꯩꯗꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗ꯭ꯔꯦꯕ ꯃꯈꯥ ꯇꯥꯕꯗꯤ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯀꯔꯤ ꯄꯥꯝꯃꯤ ꯑꯗꯣ ꯄꯥꯕꯨꯡ ꯕꯤꯔꯦꯟꯅꯀꯣ ꯈꯔ ꯌꯦꯡꯉꯒ ꯂꯩꯇꯕ ꯌꯨꯝ ꯃꯩ ꯆꯥꯈꯤꯕꯁꯤꯡꯁꯤꯒꯤ ꯃꯇꯦꯡ ꯈꯔꯗꯤ ꯄꯤꯍꯟꯅꯤꯡꯉꯦ ꯑꯗꯨ ꯍꯥꯏꯔꯒ ꯑꯇꯩ ꯃꯈꯥ ꯇꯥꯕꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯂꯩꯇ꯭ꯔꯤꯕ ꯃꯤꯁꯤꯡꯁꯤ ꯌꯨꯝ ꯂꯩꯐꯝ ꯂꯩꯇꯕ ꯈꯣꯠꯇꯕ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯁꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯁꯤꯡꯁꯤꯒꯤ ꯃꯇꯦꯡ ꯈꯔꯗꯤ ꯄꯤꯍꯟꯅꯤꯡꯉꯦ ꯄꯥꯕꯨꯡ ꯕꯤꯔꯦꯟꯗ ꯑꯁꯤ ꯊꯣꯏꯗꯣꯛꯄ ꯑꯇꯩꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯌꯨꯝꯁꯦ ꯃꯤꯡ ꯂꯩꯐꯝ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩ ꯃꯤꯡꯁꯦ ꯐꯣꯛꯆꯣꯏ ꯈꯥꯏꯃꯤꯡ ꯂꯩꯀꯥꯏꯗꯒꯤ ꯃꯤꯡꯅ ꯆꯨꯈꯝ ꯆꯤꯡꯈꯩ ꯀꯧꯋꯦ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯇꯥꯡ 3ꯗ ꯌꯨꯝ ꯀꯌꯥꯃꯨꯛꯅꯣ ꯁꯤ ꯂꯩꯀꯥꯏꯒꯤ ꯊꯥꯔꯝꯃꯤꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ तारीख 3ꯅ ꯊꯥꯔꯝꯃꯤꯁꯦ ꯌꯨꯝ 10ꯒ 9 ꯊꯥꯔꯝꯃꯦ ꯄꯨꯁꯂꯒ ꯑꯩꯈꯣꯏꯅ ꯑꯥꯗꯩ ꯍꯥꯏꯗꯣꯛꯄ ꯃꯇꯝꯗ ꯌꯨꯝꯁꯦ ꯆꯥꯛꯄꯗꯤ ꯂꯣꯏꯁꯜꯂꯝꯃꯦꯕꯀꯣ ꯀꯟꯕꯗꯤ ꯁꯤꯒꯤ ꯌꯨꯝ ꯁꯤꯗ ꯈꯔ ꯑꯃ ꯂꯩꯔꯤꯌꯦ ꯑꯁꯣꯝ ꯃꯅꯤꯡ ꯌꯨꯝꯁꯨ ꯑꯃꯅꯤ ꯑꯗꯨ ꯀꯟꯕꯗꯤ ꯅꯪꯍꯧꯋꯦ ꯁꯣꯝꯗ ꯁꯤꯗ ꯀꯟꯕ ꯃꯣꯏ ꯌꯨꯝ 3-4 ꯑꯝꯇ ꯀꯟꯕꯗꯤ ꯉꯝꯍꯧꯋꯦ ꯑꯗꯨꯒ ꯁꯥ ꯁꯟ ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯃꯣꯏꯅ ꯃꯩ ꯊꯥꯕꯗ ꯂꯨꯠꯁꯦ ꯂꯣꯏ ꯇꯧꯊꯣꯛꯈ꯭ꯔꯦꯕ ꯇꯧꯕꯁꯦ ꯑꯅꯝꯕꯅꯗꯤ ꯇꯧꯗꯣ ꯌꯨꯝꯁꯨ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯑꯗꯨꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯇꯧꯕ ꯍꯧꯖꯤꯛ ꯌꯥꯝꯅ ꯋꯥꯅꯔꯦ ꯂꯩꯀꯥꯏ ꯃꯤꯁꯨ ꯑꯝꯄꯨ ꯂꯩꯅꯗ꯭ꯔꯦ ꯑꯅꯝꯕꯅ ꯃꯣꯏꯔꯥꯡꯂꯣꯝꯗ ꯔꯤꯂꯤꯐ ꯀꯦꯝꯞ ꯂꯣꯏ ꯂꯩꯅꯕꯁꯤꯡꯗꯣ ꯂꯩꯀꯥꯏꯗ ꯂꯩꯔꯒ ꯁꯤꯗ ꯂꯥꯛꯑꯒ ꯅꯣꯡꯃ ꯔꯤꯂꯤꯐ ꯀꯦꯝꯞ ꯍꯥꯡꯗꯣꯛꯑꯒ ꯂꯩꯁꯤꯔꯥꯅ ꯈꯟꯅꯕꯅꯦꯕ ꯑꯗꯨ ꯃꯌꯥꯝ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯍꯟꯅꯤꯡꯉꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯁꯤꯗ ꯅꯣꯏ ꯀꯌꯥꯃꯨꯛ ꯂꯩꯔꯦ ꯍꯥꯟꯅ ꯂꯥꯟꯖꯦꯟꯗꯔꯣ ꯃꯌꯥꯝꯗ ꯍꯟꯖꯤꯟꯅꯔꯛꯑꯕ ꯍꯟꯖꯟꯅꯔꯦ ꯅꯨꯄꯥꯒ ꯑꯩꯅ ꯂꯣꯏ ꯍꯟꯖꯟꯅꯔꯦ ꯑꯩꯈꯣꯏ ꯃꯤ ꯉꯔꯥꯡ ꯅꯍꯥꯟꯗꯩ ꯃꯤ ꯂꯩꯔꯦ ꯃꯤ 10ꯒ 3-4 ꯑꯗꯨꯋꯥꯏ ꯂꯩꯌꯦ ꯅꯨꯄꯥ ꯉꯥꯛꯇ ꯑꯗꯨ ꯂꯩꯕꯁꯤꯅ ꯅꯨꯡꯗꯥꯡ ꯑꯩꯈꯣꯏ ꯑꯍꯟ ꯑꯉꯥꯡ ꯈꯔ ꯈꯥꯏꯗꯣꯛꯑꯦꯗꯅ ꯑꯩꯈꯣꯏ ꯁꯤꯗ ꯅꯣꯡ 3 ꯄꯥꯟꯕꯁꯤꯗ ꯁꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯅꯨꯡꯗꯥꯡ ꯁꯤꯗꯒꯤ ꯈꯔ ꯆꯠꯁꯜꯂꯒ ꯑꯇꯣꯞꯄ ꯖꯥꯇꯤꯒꯤ ꯈꯨꯟ ꯇꯥꯕꯁꯤꯅ ꯀꯌꯥꯝ ꯂꯥꯞꯄ ꯅꯛꯅ ꯁꯤꯗꯒꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯄꯪꯂꯥ ꯂꯥꯞꯄ ꯅꯠꯇꯦꯌꯦ ꯂꯧ ꯄꯔꯤ ꯑꯅꯤꯃꯨꯛꯀꯤ ꯃꯌꯨꯝ ꯁꯤꯗꯩꯅ ꯑꯣꯏꯔꯅꯤ ꯅꯣꯏ ꯆꯪꯉꯛꯏꯁꯦ ꯁꯤꯗꯩꯅ ꯁꯤꯕꯨ ꯐꯥꯔꯣꯏ ꯂꯧ ꯑꯗꯣ ꯈꯥꯏꯅ ꯃꯣꯏ ꯆꯥꯁꯤꯅ ꯁꯤꯗ ꯃꯣꯏꯁꯨ ꯀꯦꯝ ꯁꯥꯔ ꯂꯩꯅꯔꯤꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯀꯤꯅ ꯑꯣꯏꯔꯁꯨ ꯉꯔꯥꯡꯗꯤ ꯑꯩꯈꯣꯏꯁꯨ ꯃꯤ ꯈꯔ ꯁꯤꯟꯅꯔꯒ ꯑꯩꯈꯣꯏ ꯃꯤ ꯇꯉꯥꯏꯗ ꯈꯥꯏꯗꯣꯛꯅꯔꯒ ꯑꯍꯤꯡ ꯇꯨꯝꯅꯔꯒ ꯑꯣꯏꯁꯨ ꯈꯔ ꯑꯃ ꯆꯪꯉꯛ ꯁꯤꯟꯅꯁꯨ ꯈꯔ ꯑꯃ ꯇꯨꯝꯃꯒ ꯈꯔ ꯑꯃꯅ ꯂꯦꯞꯄꯒ ꯑꯗꯨꯝ ꯉꯥꯛꯅꯔꯦ ꯍꯥꯏꯇꯥꯔꯦ ꯅꯨꯡꯗꯥꯡꯁꯦ ꯑꯗꯣ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯑꯗꯨ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯕ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯕ ꯍꯥꯏꯕꯤꯌꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯁ ꯑꯩꯁꯨ ꯋꯥ ꯉꯥꯡꯕꯁꯨ ꯍꯥꯏꯕ ꯅꯣꯏ ꯍꯩꯇꯕꯅꯤꯅ ꯑꯄꯥꯝꯕꯗ ꯑꯃ ꯍꯥꯏꯕꯁꯨ ꯍꯣꯏ ꯑꯄꯥꯝꯕ ꯍꯥꯏꯁꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯈꯤꯇꯪ ꯃꯇꯦꯡ ꯇꯧꯍꯟꯅꯤꯡꯉꯦ ꯍꯥꯏꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯂꯥꯛꯄ ꯍꯥꯡꯉꯣꯟꯗꯤ ꯍꯦꯛ ꯇꯧꯁꯤꯜꯂꯛꯄꯅꯗꯤ ꯌꯥꯕ ꯑꯗꯣ ꯑꯩꯈꯣꯏ ꯀꯩꯅꯣꯝꯗ ꯍꯦꯛ ꯇꯧꯔꯅ ꯑꯃꯨꯛ ꯂꯥꯛꯏꯕ ꯑꯥꯔꯃꯤꯁꯤꯡꯅꯁꯨ ꯃꯣꯏꯅꯗꯤ ꯌꯥꯝ ꯁꯥꯎꯒꯜꯂꯦ ꯑꯩꯈꯣꯏꯗꯀꯣ ꯈꯤꯇꯪ ꯈꯨꯠꯂꯥꯏ ꯄꯥꯏꯔ ꯊꯣꯛꯄꯁꯨ ꯌꯥꯗꯦ ꯑꯗꯨ ꯍꯥꯏꯔꯕꯗꯤ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯇꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣꯁꯨ ꯈꯪꯗꯦ ꯋꯥ ꯉꯥꯡꯕꯁꯦ ꯍꯩꯁꯨ ꯍꯩꯇꯦ ꯀꯩꯅꯣꯗꯤ ꯁꯦꯡꯅꯗꯤ ꯎꯗꯕ ꯅꯨꯡꯗꯥꯡꯗꯗꯤ
ꯗꯨꯗ ꯃꯥꯟꯗ꯭ꯔꯣ ꯃꯩꯒ ꯆꯥꯛꯈ꯭ꯔꯒ ꯒ꯭ꯂꯥꯁꯀ ꯌꯥꯎꯔ ꯂꯩꯍꯧꯕ ꯊꯥꯕꯁꯤꯗꯒꯤ ꯍꯧꯔꯛꯏꯅꯦ ꯑꯍꯥꯟꯕꯁꯦ ꯈ꯭ꯋꯥꯏ ꯐꯥꯔꯁ ꯊꯥꯕꯁꯦ ꯁꯤ ꯃꯅꯤꯡꯗ ꯍꯧꯔꯛꯄ ꯁꯣꯝ ꯊꯣꯛꯂꯛꯑꯒ ꯁꯤ ꯐꯥꯔꯝꯕ ꯃꯣꯏ ꯀꯥꯏꯗ ꯐꯧꯗꯔꯛꯏꯅꯣ ꯃꯣꯏꯁꯦ ꯑꯁꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯂꯣꯏ ꯂꯥꯛꯏꯅꯤ ꯑꯣ ꯑꯁꯤꯗ ꯃꯣꯏ ꯈꯨꯟ ꯂꯩꯔꯕꯕ ꯂꯩꯔꯦ ꯁꯤ ꯃꯣꯏ ꯈꯨꯟ ꯉꯥꯛꯇꯅꯤ ꯁꯤ ꯇꯥꯏꯌꯨꯝꯉꯩꯁꯦ ꯑꯣ ꯁꯤ ꯃꯣꯏ ꯈꯨꯟꯅꯦꯕ ꯁꯤꯁꯦ ꯑꯥ ꯑꯣ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏ ꯐꯧꯒꯥꯛꯆꯥꯎ ꯑꯩꯈꯣꯏ ꯏꯈꯥꯏ ꯃꯅꯤꯡ ꯂꯩꯀꯥꯏꯗꯅꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯍꯧꯈꯤꯕ ꯇꯥꯡ 3ꯗ ꯃꯩ ꯊꯥꯕ ꯍꯧꯈꯤꯕꯗꯨ ꯁ꯭ꯋꯥꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯗ ꯁꯤꯗꯒꯤ ꯍꯦꯟꯅ ꯊꯥꯈꯤꯕꯅꯤ ꯁꯤꯒꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯈꯨꯟꯅꯤ ꯃꯣꯏꯅ ꯂꯥꯛꯑꯀꯥꯟꯗ ꯑꯍꯥꯟꯕ ꯊꯥꯕ ꯍꯧꯈꯤꯕꯁꯤ ꯆꯥꯎꯔꯥꯛꯅ ꯍꯥꯏꯔꯤꯕ ꯐꯧꯒꯥꯛꯆꯥꯎ ꯏꯈꯥꯏ ꯃꯅꯤꯡ ꯂꯩꯀꯥꯏꯁꯤꯗ ꯌꯨꯝ 10 ꯂꯣꯝꯗ ꯊꯥꯈꯤꯕꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯌꯦꯡꯕꯤꯌꯨ ꯁꯤꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ BSFꯀꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯒ BDFꯀꯤ ꯀꯥꯡꯕꯨꯁꯤꯡ ꯉꯥꯛ ꯁꯦꯜꯂꯒ ꯂꯩꯔꯤ ꯁꯤꯗꯒꯤ ꯍꯦꯛ ꯃꯅꯤꯡꯗ ꯄꯥꯏꯗꯣꯛꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏ BSFꯀꯤ ꯑꯩꯈꯣꯏ ꯕꯪꯀꯔ ꯁꯥꯔꯒ ꯂꯩꯔꯤ ꯃꯁꯤ ꯅꯨꯃꯤꯗꯥꯡꯗ ꯃꯣꯏꯅ ꯉꯥꯛ ꯁꯦꯜꯂꯒ ꯂꯩꯕꯅꯤ ꯁꯤꯒꯤ ꯌꯨꯝꯁꯤꯡꯁꯤ ꯂꯣꯏꯅ ꯊꯥꯗꯣꯛꯈꯤꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯐꯥꯎꯗꯤ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯂꯩ ꯍꯥꯏꯕ ꯋꯥꯐꯝ ꯑꯩꯈꯣꯏ BSF ꯀꯥꯡꯕꯨꯗꯒꯤ ꯊꯝꯃꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯃꯌꯥꯝ ꯈꯤꯇꯪ ꯄꯨꯟꯕ ꯃꯇꯝꯗꯗꯤ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯑꯦ ꯋꯥꯐꯝ ꯂꯩ ꯑꯗꯣ ꯁꯤꯗꯒꯤ ꯈꯤꯇꯪ ꯂꯩꯊꯣꯛꯑꯀꯥꯟꯗ ꯁꯤꯒꯤꯗ ꯍꯥꯏꯗꯣꯛꯑꯀꯥꯟꯗꯅꯤ ꯃꯤ ꯑꯉꯧꯕ ꯂꯩꯔꯤꯁꯤꯗꯒꯤ ꯈꯤꯇꯪ ꯂꯥꯞꯊꯣꯛꯑꯀꯥꯟꯗ ꯑꯃꯨꯛꯀꯤ ꯕꯪꯀꯔ ꯂꯩꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯃꯣꯏꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯆꯠꯄꯗꯤ ꯎꯗꯦ ꯑꯗꯨ ꯃꯌꯥꯝ ꯄꯨꯟꯕ ꯊꯦꯡꯅꯔꯒꯗꯤ ꯀꯥꯞꯄꯩ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤꯆꯨꯋꯦꯁꯟꯁꯤ ꯚꯦꯂꯤ ꯑꯦꯔꯤꯌꯥꯗ ꯁꯥꯟꯇꯤ ꯂꯩꯔꯒꯁꯨ ꯁ꯭ꯋꯥꯏꯁꯤꯗꯗꯤ ꯑꯗꯨꯝ ꯃꯌꯥꯝꯁꯦ ꯅꯨꯡꯅꯥꯡꯕ ꯍꯥꯏꯕ ꯇꯥꯏ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯑꯗꯨꯅ ꯁꯤꯒꯤ ꯐꯤꯕꯝꯁꯤꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯤ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯤ ꯇꯞꯅ ꯇꯞꯅ ꯍꯟꯖꯟꯅꯔꯦ ꯑꯗꯨꯕꯨ ꯇꯥꯐꯝ ꯇꯨꯝꯐꯝ ꯂꯩꯇꯕꯅ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯃꯣꯏꯔꯥꯡꯗ ꯂꯩꯕ ꯑꯗꯨ ꯑꯇꯩ ꯖꯒꯥꯁꯤꯡꯗ ꯂꯩꯕ ꯀꯥꯡꯕꯨꯁꯨ ꯌꯥꯎꯔꯤ ꯑꯩꯈꯣꯏ ꯏꯂꯤꯛ ꯇꯤꯚꯤꯅ ꯑꯩꯈꯣꯏ ꯂꯦꯞꯇꯅ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯄꯥꯎꯗꯝꯖꯒꯦ ꯃꯊꯪ ꯆꯠꯁꯤ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯐꯧꯒꯥꯎꯆꯥꯎ ꯏꯈꯥꯏ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤꯗꯨꯅꯤ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯕꯒꯤ ꯅꯨꯡꯁꯥ ꯊꯤꯕ ꯑꯗꯨꯝ ꯄꯣꯛꯄ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯡ ꯑꯁꯤ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯕꯪꯀꯔ ꯁꯥꯔꯒ ꯂꯩꯔꯤ ꯑꯍꯥꯟꯕ ꯍꯦꯛ ꯊꯣꯛꯈꯤꯕ ꯑꯍꯥꯟꯕ ꯊꯣꯛꯈꯤꯕ ꯃꯐꯝꯗꯨꯅꯤ ꯂꯩꯔꯤꯕꯁꯤ ꯁꯤꯗꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯣꯝꯗ ꯌꯦꯡꯕꯤꯌꯨ ꯑꯉꯥꯡꯁꯤꯡ ꯈꯥꯏꯗꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯗ꯭ꯌꯨꯇꯤ ꯈꯥꯏꯗꯣꯛꯅꯔꯒ ꯂꯦꯛ ꯆꯥꯕ ꯇꯧꯕ ꯁꯤꯗ ꯂꯩꯔꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯩꯈꯣꯏ ꯔꯦꯂꯤ ꯆꯠꯂꯕ ꯃꯇꯨꯡꯗ ꯇꯤꯝꯗꯨ ꯂꯥꯛꯑꯀꯥꯟꯗ ꯃꯩ ꯊꯥꯔꯝꯕ ꯖꯒꯥ ꯐꯧꯒꯥꯎꯆꯥꯎ ꯑꯩꯈꯣꯏ ꯏꯈꯥꯏ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤꯗꯨꯅꯤ ꯑꯩꯈꯣꯏ ꯆꯪꯁꯤꯗ ꯌꯨꯝ ꯄꯥꯛꯇꯛꯅꯅ ꯑꯩꯈꯣꯏ ꯌꯨꯝ 10ꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯊꯥꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠ ꯂꯩ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯀꯅꯥꯃꯇ ꯂꯩꯇꯦ ꯈꯨꯟꯒꯤ ꯃꯤꯁꯤꯡ ꯇꯞꯅ ꯇꯞꯅ ꯈꯖꯤꯛ ꯍꯟꯖꯤꯜꯂꯛꯄꯗꯤ ꯑꯩꯈꯣꯏ ꯎꯔꯤ ꯑꯩ ꯏꯁꯥꯁꯤ ꯃꯣꯏꯔꯥꯡꯊꯦꯝ ꯃꯅꯤ ꯃꯤꯇꯩ ꯐꯧꯒꯥꯎꯆꯥꯎ ꯏꯈꯥꯏ ꯃꯅꯤꯡ ꯂꯩꯀꯥꯏ YDCꯒꯤ ꯑꯣꯏꯅ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯊꯧ ꯄꯨꯖꯕꯅꯤ ꯑꯩꯅ ꯉꯁꯤ ꯂꯩꯀꯥꯏꯁꯤꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯊꯝꯖꯅꯤꯡꯕ ꯃꯐꯝꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡꯁꯤꯅ ꯇꯧꯕ ꯊꯕꯛꯁꯤꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯣꯏꯔꯣ ꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯑꯣꯏꯔꯣ ꯃꯣꯏꯅ ꯂꯣꯏꯅ ꯊꯤꯡꯖꯤꯟꯕ ꯍꯥꯏꯗꯤ ꯃꯣꯏ ꯑꯁꯣꯝꯒꯤ ꯎꯔꯒꯁꯨ ꯑꯩꯈꯣꯏ ꯃꯣꯏꯅ ꯃꯤꯂꯤꯇꯔꯤꯁꯤꯡꯅꯁꯨ ꯈꯨꯠ ꯊꯥꯕ ꯂꯩꯇꯦꯕ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯐꯣꯔꯁꯇꯒꯤꯐꯥꯎꯗ ꯉꯔꯥꯡ ꯈꯨꯠ ꯊꯥꯒꯦ ꯍꯥꯏꯕꯗ ꯊꯥꯒꯅꯨꯅ ꯊꯤꯡꯉꯦꯕ ꯉꯔꯥꯡꯁꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯩ ꯑꯃ ꯊꯥꯟꯖꯩ ꯃꯅꯤꯡꯗ ꯁꯤꯗ ꯑꯩꯈꯣꯏꯅ ꯃꯩ ꯊꯥꯜꯂꯒ ꯍꯦꯛ ꯆꯪꯉꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯑꯦꯂꯔꯠ ꯑꯣꯏꯅꯗꯤ ꯊꯥꯟꯖꯩꯑꯕ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯑꯗꯨꯕꯨ ꯍꯦꯛ ꯆꯪꯁꯤꯜꯂꯛꯄ ꯃꯣꯏ ꯈꯨꯠ ꯊꯥꯖꯤꯜꯂꯛꯑꯦꯕ ꯑꯩꯈꯣꯏꯗ ꯑꯗꯣ ꯑꯩꯈꯣꯏ ꯁꯥꯏꯠꯇꯒꯤꯁꯨ ꯈꯨꯠ ꯍꯜꯂꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯅ ꯑꯗꯨꯕꯨ ꯅꯨꯡꯗꯥꯡꯁꯤꯗ ꯇꯣꯔꯆ ꯂꯥꯏꯠ ꯄꯥꯏꯗꯨꯅ ꯃꯣꯏꯒꯤ ꯕꯪꯀꯔꯁꯤꯡꯗꯒꯤ ꯊꯣꯛꯇꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯔꯦꯝꯅꯕꯒꯤ ꯃꯑꯣꯡꯗ ꯊꯣꯛꯄꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯈꯨꯠ ꯑꯃꯨꯛ ꯍꯟꯗꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩꯈꯣꯏꯗꯤ ꯃꯩꯇꯩꯁꯤꯡꯅ ꯇꯧꯕ ꯊꯕꯛꯁꯤꯡꯗꯅ ꯑꯩꯈꯣꯏꯒꯤ ꯊꯤꯡꯖꯤꯟꯕ ꯑꯗꯨꯒ ꯃꯣꯏꯅ ꯇꯧꯕꯗꯅ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯇꯧꯕꯁꯦ ꯑꯩꯈꯣই ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨ ꯍꯧꯖꯤꯛ ꯂꯩꯀꯥꯏꯁꯤꯒꯤ ꯉꯥꯛ ꯁꯦꯟꯕꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯁꯤ ꯈꯤꯇꯪ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯉꯥꯏꯕꯁꯤ ꯃꯅꯤꯡ ꯊꯪꯕ ꯁꯥꯏꯠ ꯈꯛꯇꯅꯤ ꯑꯋꯥꯡ ꯊꯪꯕ ꯁꯥꯏꯠ ꯉꯥꯛꯇ꯭ꯔꯤ ꯃꯈꯥ ꯊꯪꯕ ꯁꯥꯏꯠ ꯉꯥꯛꯇ꯭ꯔꯤ ꯁꯤꯁꯤ ꯑꯩꯈꯣꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯊꯝꯕꯤꯅꯕ ꯑꯩꯈꯣꯏ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯐꯧꯒꯥꯎꯆꯥꯎ ꯏꯈꯥꯏ OC ꯃꯁꯥꯃꯛꯇ ꯊꯝꯖꯈ꯭ꯔꯦ ꯃꯥꯅ ꯑꯩꯈꯣꯏ ꯇꯥꯕꯤꯃꯟꯗꯕꯗꯒꯤ ꯑꯩꯈꯣꯏ DC ꯃꯁꯥꯃꯛꯇ ꯆꯠꯂꯒ ꯍꯥꯏꯖꯈ꯭ꯔꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯦꯁ ꯃꯤꯠ ꯑꯃ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯖꯔꯝꯕꯅꯦ ꯑꯗꯨꯕꯨ
ꯇꯧꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗ ꯁꯨꯡꯊꯝ ꯊꯝꯗ꯭ꯔꯤꯉꯩꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜ ꯊꯝꯕꯤꯅꯕ ꯍꯥꯏꯕꯁꯤ ꯇꯥꯕꯤꯗꯕꯅꯦꯕ ꯑꯗꯨꯒꯤ ꯄ꯭ꯔꯦꯁ ꯃꯤꯠ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯄꯔꯁꯣꯅꯦꯜ ꯈꯔꯗꯤ ꯊꯝꯕꯤꯔꯛꯑꯦ ꯁꯤꯒꯤꯗꯃꯛꯇꯗꯤ ꯌꯥꯝ ꯊꯥꯒꯠꯆꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯊꯝꯕꯤꯔꯛꯏꯕ ꯄꯔꯁꯣꯅꯦꯜ ꯃꯥꯄꯟ ꯈꯛꯇꯪꯁꯤꯅꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯦ ꯉꯥꯛꯄ ꯉꯝꯕꯤꯗꯕ ꯍꯥꯏꯗꯤ ꯑꯋꯥꯡꯂꯣꯝꯗ ꯂꯩꯔꯤꯕ ꯃꯈꯥꯔꯣꯝꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯁꯦ ꯂꯣꯏꯅ ꯑꯀꯣꯏꯕꯗ ꯀꯣꯏꯁꯤꯜꯂꯒ ꯂꯩꯕꯅꯤꯅ खितंग फोर्स से मतिक चाना थमनजनिंगे होजी अखोय लेकाई द तुम तमदा निंखा तमना लेबं ngamdri हुजी फौदा अदुबो अखोयगी रेडियो पाउद चिंगबददी अखोयगी निंखा तमे मौसाई पुंसीदा हंजले हाबिबा अदुबो अखोय सिदा लेरिबा अखोय बॉर्डर एरिया दा लेरिसिदी अखोयगी नमोई मरु मकोंजे नोमगी ताहौदबा याउदे मरम अदुना अखोयगी राइगाकनसु खितंग मियेंग चंगबिरा कांदा अखोयगी थंगनारिबा बॉर्डर सिंगसिदा अखोयगी सिक्योरिटी मतिक चाना थंबिनबा हाइजरी अखोयगी मिलिटरी सिंगनदी अखोय खितंग अखोयगी लोली फाउनदबना चिंगदा हाइगदे मोय लैबदी अखोय खितंग खुदोंग चादे नुंगाइते मोयनसु मतिक चाना अखोय रेस्पोंसिबिलिटी असोमदा अखोय मोयना तौरागसु केमता हंदेबा अदुना स्टेट फोर्स सिंगदा मतिक चाना थंबियो लेकाइदा अखोय हाइजनिंगे अखोयगी एचा सिंगना अखोय रामना मोयगी दमक सपोर्ट तौगनी हुजी हुजी लैरिजिबोक्ता अखोय लेकाइना अंगम मतेंग चाना थंगनबो ओरगसु तुममक्ता ओरगसु अखोय इसा यावना सिविल यावना अखोय हुजी ड्यूटी तारिबो नुंगा मोयगा पुन्ना अमतोयना चेकिंगनिनारी मरम अदुना लेंगाकना खितंग मियेंग चंबियो हुजी बॉर्डर लैरिबसिदा मोयना निंखा तमले हानिगी महौसाई पुंसीदा हंजले हारगसु बॉर्डर एरिया दा महौसाई पुंसी हंजंद्री अदुना अखोयगी पाउ लौरगा खतंगदा हाबिदबदा अखोयगी स्पॉट मफमदा लागा लौ पाउसी लौबियो अदुगा महौसाई पुंसीदा हंजले हाबिनबा हादुना अखोय अपील तौजनिंगे हुजी ngarang maktasu अखोयगी शक्तिमान मै थागिनो चिंबा अखोय तोरबुंगदसु युम कै मै थागिनो चिंग मै थागिबा अखोय मैम यावरिबा ततना काइहो दम हौरी अखोय मैतै मसाना नोंगदा मोयदा खुद थारबा लैते मोयगी मकोट मरन अमा अखोय थिंगोबा लैत्रि ngasiबौदा अदुबो मोयना दि नुंगतिगी कक नि उसितबगुम तौबसी अखोय मैतै मसा मोयना याम याजनिंगदे सब मनबा मियेंग येंगबियो अखोयदा थिंगिबो सुमना मोय सोमदसु थिंगबियो अदु रगदि खितंग अखोय महौसाई बुनसिदा हंजलकदरा हायना खंदि मोयगिना फ्री थादोगा अखोयना थिंगागा थमगदि याम नुंगाइतबा अखोयगी कम्युनिटी ओइबा अमकमु इरांग अमु हौरओय हानिङाय लैते अखोयगी साइडतगी हाजनिंगबसी सिक्योरिटी मतिक चाना थंबिरो अदुना महौसाई पुंसीदा खितंग हंजलकबा ngamgani हायना खले हुजी खितंग लैबसी वोंगनावदा अखोय खितंग फाथैयेबा अदु सिदा हेना खरा मतिक चाना थमगदी कोय महौसाई हेन पुंसीदा हेना हंजलकपदा अखोय मतेंग ओइगदा हायना खंजै अतै थोदोपा हायनिङाय लैजदे अदु सिक्योरिटी मतिक चाना थंबियो हायबसी तंग हायजनि ngarang si si खितंग मतियम तंग थमजगे ngarang se अखोय एडिशनल एसपी मसामक लैरिङायदा अखोय खुलाइ थारकपनेबा ngarang se अखोयगी फोर्स से मतिक चादी हायबसी हानदगी हना ताबिदबनेबा अखोन हाइजबा अखोन हजिन हाइजरगसु मोयना ताबिदबा ngarang एडिशनल एसपी मसामक लैरिङायदा थोकपनिना अखोयगी बीएसएफ तरुक ngarang थाबिरे अदो बीएसएफ तरुक सेगा अखोयगी मणिपुर स्टेट फोर्स सिंगजेगा खितंग कोऑपरेशन लैना कान मोयना ngaएबा ngarang से को मोयना ngaगसु अखोय लेकाइगिसु लोना ngaइ अदु मोयना ngaइसिदि माइकै अमा खतनी मनिंग थंगो साइड खतनी अवांग थंगो मखा थंगबा अखोय ममांगजु हाइजगरे सि जमतंग ngaपिना बाइना अखोय सरकारगी मफमदा अपील तौजि थैंक यू ꯂꯝꯗꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯅꯨꯡꯒꯩꯗ ꯂꯩꯕ ꯇꯣꯉꯥꯟꯕ ꯁ꯭ꯀꯨꯜꯒꯤ ꯁꯥꯇ꯭ꯔꯁꯤꯡꯅ ꯊꯤꯅꯨꯡꯒꯩꯗ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯊꯤꯅꯨꯡꯒꯩ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯏꯟꯂꯥꯏꯇꯟ ꯅꯣꯂꯦꯖꯇꯒꯤ ꯀ꯭ꯂꯥꯁ 12 ꯄꯥꯁ ꯇꯧꯈ꯭ꯔꯕ ꯌꯥꯁꯣꯃꯇꯤ ꯈꯦꯇ꯭ꯔꯤ ꯃꯌꯨꯝꯅ ꯐꯣꯡꯗꯣꯔꯛꯄꯗ ꯀꯣꯚꯤꯗ-19ꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯍꯤ ꯀꯌꯥ ꯃꯍꯩ ꯇꯝꯕꯗ ꯑꯀꯥꯏꯕ ꯄꯨꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯁꯥꯇ꯭ꯔꯒꯤ ꯄꯨꯟꯁꯤꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯔꯦ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯉꯥꯛꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯏꯔꯥꯡ ꯑꯁꯤ ꯅꯦꯝꯊꯅꯕ ꯁꯤꯟꯕꯤꯌꯨ ꯂꯣꯏꯅꯅ ꯈꯣꯜꯂꯥꯎ ꯀꯌꯥꯁꯨ ꯂꯥꯎꯈꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯁꯥꯒꯤ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯂꯛꯇꯨꯅ ꯃꯐꯝ ꯀꯌꯥꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯑꯋꯥꯡ ꯁꯦꯛꯃꯥꯏꯗ ꯂꯩꯕ CH ꯇꯨꯂꯁꯤꯡ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯅ ꯎꯔꯤꯄꯣꯛ ꯅꯨꯄꯤ ꯑꯄꯨꯟꯕ ꯂꯣꯛ ꯎꯅꯥꯜ ꯑꯃꯗꯤ ꯌꯥꯁ꯭ꯀꯨꯜ ꯚꯣꯂꯨꯟꯇꯤꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯃꯤꯇꯤ ꯑꯅꯤ ꯈꯨꯠꯁꯝꯅꯗꯨꯅ ꯅꯣꯡꯃꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯀꯌꯥ ꯉꯁꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ ꯃꯇꯦꯡ ꯄꯥꯡꯕꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯎꯅꯥꯜꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯄꯣꯁꯝꯕꯝ ꯑꯣꯡꯕꯤ ꯖꯦꯁ꯭ꯔꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ ꯆꯩꯔꯛ ꯑꯁꯤꯗ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯀꯣꯂꯦꯖꯁꯤꯡ ꯍꯧꯒꯗꯕ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄ ꯑꯁꯤꯅ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯒꯅꯤ ꯍꯥꯏꯕꯒꯤ ꯇꯪ ꯇꯥꯕ ꯈꯪꯗꯕꯅ ꯑꯋꯥꯕ ꯃꯊꯛꯇ ꯑꯋꯥꯕ ꯑꯃ ꯑꯣꯏꯍꯜꯂꯤ ꯃꯤꯌꯥꯝꯅꯗꯤ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡ ꯑꯁꯤꯗ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝ ꯀꯌꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯔꯤ ꯑꯗꯨꯃꯛꯄꯨ ꯃꯁꯤꯅ ꯆꯍꯤ ꯀꯌꯥ ꯊꯥ ꯀꯌꯥ ꯄꯥꯡꯕ ꯉꯝꯒꯅꯤ ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯂꯩꯔꯤꯕ ꯑꯁꯤ ꯂꯩꯉꯥꯛꯅ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯂꯣꯏꯅꯅ ꯃꯣꯔꯦꯒꯤ ꯃꯐꯝꯁꯤꯡꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯈꯛꯇꯪ ꯂꯩꯔꯤꯕ ꯑꯁꯤꯁꯨ ꯑꯍꯦꯟꯕ
ꯄꯨꯂꯤꯁ ꯐꯣꯔꯁ ꯑꯥꯔꯃꯤꯁꯤꯡ ꯊꯥꯖꯤꯟꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯈꯤ ꯇꯨꯜꯁꯤꯡ ꯖꯨꯅꯤꯌꯔ ꯍꯥꯏ ꯁ꯭ꯀꯨꯜꯗꯅꯤ ꯑꯩꯈꯣꯏꯅ ꯔꯤꯂꯤꯐꯀꯤ ꯄꯣꯠꯂꯝ ꯈꯔ ꯄꯨꯔꯒ ꯂꯥꯛꯆꯕꯅꯤ ꯁꯤꯗ ꯂꯥꯛꯄꯁꯤꯗ ꯃꯌꯥꯝꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯗꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯅꯥꯒꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯝ ꯊꯥꯒꯠꯆꯅꯤꯡꯉꯤ ꯃꯣꯏꯅꯁꯨ ꯁꯤꯗꯩꯁꯤꯗ ꯂꯥꯛꯑꯒ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯕꯤꯗꯅ ꯐꯤꯔꯣꯟꯗꯒꯤ ꯆꯦꯡ ꯆꯥꯛꯇꯒꯤ ꯑꯔꯩꯕ ꯄꯨꯕꯤꯔꯛꯇꯅ ꯈꯨꯜ ꯂꯣꯟꯅꯔꯤꯕ ꯅꯥꯒꯥꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅꯁꯨ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕꯤꯌꯦꯅ ꯇꯝꯕꯤ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯄ꯭ꯔꯁꯤꯗꯦꯟ ꯏꯆꯦ ꯑꯃꯨꯕꯤꯅ ꯑꯗꯨꯅ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏꯅ ꯀꯝꯃꯨꯅꯤꯇꯤ ꯑꯃꯅ ꯑꯋꯥꯕ ꯇꯥꯔꯛꯄ ꯃꯇꯝꯗ ꯅꯥꯒꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯁꯦ ꯑꯁꯤꯒꯤꯗꯃꯛꯇ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯎꯠꯆꯔꯤ ꯑꯗꯨꯅ ꯂꯩꯕꯥꯛꯁꯤꯗ ꯂꯩꯕꯤꯔꯤꯕ ꯌꯥꯏꯇꯣꯡ ꯈꯝꯗꯣꯡꯕꯁꯤꯡꯅ ꯁꯨꯃꯥꯏꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯁꯤꯗ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯦ ꯏꯁꯥꯅ ꯆꯠꯂꯒ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯂꯩꯕ ꯃꯐꯝꯁꯤꯡ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗ ꯂꯩꯕꯒꯤꯗꯤ ꯐꯔꯦ ꯃꯌꯥꯝ ꯆꯪꯗꯅ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯗꯅ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯂꯩꯕ ꯃꯐꯝꯁꯤꯡꯁꯤꯗ ꯆꯪꯉꯒ ꯃꯇꯦꯡ ꯄꯥꯡꯍꯟꯅꯤꯡꯉꯤ ꯂꯣꯏꯅꯅ ꯍꯧꯖꯤꯛꯁꯨ ꯃꯣꯔꯦꯗ ꯂꯩꯔꯤꯕꯁꯦ ꯈꯨꯠꯂꯥꯏ ꯄꯥꯏꯗꯕ ꯄꯋꯥꯔ ꯌꯥꯎꯗꯕ ꯀꯃꯥꯟꯗꯣ ꯃꯌꯥꯝꯅ ꯉꯥꯛꯑꯒ ꯂꯩꯔꯦ ꯍꯥꯏꯔꯦ ꯁꯤꯗꯩꯁꯤda ꯑꯩꯈꯣꯏꯅ ꯑꯥꯔꯃꯤꯒꯤ ꯅꯠꯇ꯭ꯔꯒ BSF ꯀꯨꯝꯕ ꯑꯆꯧꯕ ꯐꯣꯔꯁ ꯊꯥꯖꯤꯜꯂꯒ ꯃꯣꯔꯦꯁꯦ ꯉꯥꯛꯁꯦꯜꯍꯟꯅꯤꯡꯉꯤ ꯃꯣꯔꯦꯒꯤ ꯑꯋꯥꯕ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯌꯨꯝ ꯀꯩ ꯂꯣꯏꯅꯃꯛ ꯃꯩ ꯆꯥꯛꯈꯤꯗꯅ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯗꯅ ꯍꯧꯖꯤꯛ ꯃꯣꯏꯁꯦ ꯌꯥꯝ ꯑꯋꯥꯕ ꯐꯤꯕꯝꯗ ꯃꯥꯌꯣꯛꯅꯔꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯑꯩꯈꯣꯏ ꯁꯦꯟ ꯈꯥꯏꯅꯗꯅ ꯉꯝꯃꯤꯈꯩꯗꯤ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯒꯦꯅ ꯈꯟꯖꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯀꯌꯥꯝ ꯀꯨꯏꯅ ꯃꯇꯦꯡ ꯄꯥꯡꯈꯤꯅꯤ ꯃꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯂꯩꯔꯛꯇꯕ ꯀꯥꯟꯗ ꯃꯣꯏꯅ ꯀꯩ ꯇꯧꯗꯣꯏꯅꯣ ꯍꯧꯖꯤꯛ ꯈꯟꯕꯗ ꯑꯩꯈꯣꯏ ꯈꯟꯐꯝ ꯋꯥꯈꯜꯁꯦ ꯂꯩꯇꯥꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯌꯥꯝ ꯊꯨꯅ ꯁꯔꯀꯥꯔꯅ ꯅꯠꯇ꯭ꯔꯒ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯌꯥꯝ ꯊꯨꯅ ꯁꯦꯇꯜ ꯇꯧꯕꯤꯌꯨ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯈꯣꯜꯂꯥꯎ ꯑꯁꯤ ꯑꯩꯈꯣꯏ ꯏꯁꯥꯃꯛꯇ ꯃꯣꯏꯅ ꯂꯤꯔꯛꯄꯗ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤꯁꯤ ꯋꯥꯏꯕꯤꯌꯣꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯆꯠꯂꯨꯕꯗ ꯉꯁꯤꯒ 5ꯔꯛ ꯁꯨꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯈꯣꯡꯆꯠꯅꯤ ꯑꯗꯣ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯈꯥꯎꯗ ꯆꯠꯆꯔꯨꯔꯦ ꯑꯗꯒꯤ ꯀꯨꯝꯕꯤꯒꯤ ꯍꯧꯇꯛꯇ ꯆꯠꯆꯔꯨꯔꯦ ꯑꯗꯒꯤ ꯏꯝꯐꯥꯜ ꯃꯅꯨꯡꯒꯤ ꯆꯠꯄ ꯌꯥꯕ ꯈꯔ ꯆꯠꯂꯨꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯀꯥꯟꯇꯣꯗ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯃꯌꯥꯡꯂꯥꯡꯖꯤꯡꯗ ꯆꯠꯂꯨ ꯋꯥꯔꯤ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯀꯩ ꯃꯩ ꯆꯥꯛꯈ꯭ꯔꯕ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯕ ꯑꯗꯒꯤ ꯑꯅꯥ ꯑꯌꯦꯛ ꯍꯥꯏꯕ ꯃꯌꯥꯝꯁꯤ ꯂꯣꯏꯅꯃꯛꯀꯤ ꯋꯥꯁꯤ ꯇꯥꯕꯗ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗ ꯁ꯭ꯀꯨꯜꯗ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯦ ꯑꯗꯨꯅ ꯑꯩꯈꯣই ꯑꯉꯝꯕ ꯑꯩꯈꯣꯏ ꯂꯦꯚꯦꯜꯗ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯅꯕꯗꯤ ꯑꯩꯈꯣই ꯍꯣꯠꯅꯖꯒꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯄꯥꯡꯅꯤ ꯑꯩꯈꯣꯏꯒꯤ ꯁꯣꯔꯁ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯁꯣꯔꯁ ꯑꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯀ꯭ꯂꯕꯅ ꯄꯩꯁꯥ ꯂꯩꯕ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯄꯩꯁꯥ ꯈꯔ ꯍꯥꯏꯅꯖꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯗꯤ ꯑꯉꯝ ꯆꯠꯇꯅ 5ꯅꯤ 10ꯅꯤ ꯑꯩꯈꯣꯏ ꯆꯠꯂꯒ ꯃꯇꯦꯡ ꯄꯥꯡꯖꯕꯅꯤ ꯍꯧꯈꯤꯕ ꯃꯦ 3ꯗ ꯊꯣꯛꯈꯤꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯤꯡꯒꯤ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯃꯩꯇꯩꯁꯤꯡꯕꯨ ꯀꯤꯍꯟ ꯈꯪꯍꯟꯕ ꯑꯃꯗꯤ ꯌꯨꯝ ꯀꯩ ꯃꯩ ꯊꯥꯕꯅꯆꯤꯡꯕ ꯊꯕꯛ ꯀꯌꯥ ꯆꯠꯊꯗꯨꯅ ꯂꯥꯛꯈꯤ ꯃꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯀꯥꯡꯄꯣꯛꯄꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯗꯧꯔꯤꯕ ꯃꯩꯇꯩ ꯃꯆꯥ 150 ꯔꯣꯝ ꯅꯥꯒꯥ ꯏꯆꯤꯟꯅꯥꯎꯁꯤꯡꯗ ꯀꯟꯕꯤꯔꯛꯄ ꯊꯦꯡꯅꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯀꯥꯡꯄꯣꯛꯄꯤꯗ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯑꯋꯥꯡ ꯁꯦꯛꯃꯥꯏꯗ ꯂꯩꯕ CH ꯆꯨꯂꯁꯤꯡ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯎꯅꯖꯔꯨꯕ ꯃꯇꯝꯗ ꯅꯥꯒꯥ ꯏꯆꯤꯟꯅꯥꯎꯁꯤꯡꯅ ꯃꯩꯇꯩꯁꯤꯡꯕꯨ ꯀꯟꯕꯤꯔꯛꯄꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯀꯌꯥ ꯑꯁꯤ ꯈꯪꯕ ꯉꯝꯂꯛꯄꯅꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯐꯝ ꯑꯗꯨꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯀꯥꯡꯄꯣꯛꯄꯤꯗꯒꯤ ꯃꯣꯏꯔꯥꯡꯊꯦꯝ ꯁꯣꯃꯣꯔꯖꯤꯠꯅ ꯐꯣꯡꯗꯣꯔꯛꯄꯗ ꯍꯧꯈꯤꯕ ꯃꯦ 3ꯗ ꯊꯣꯛꯈꯤꯕ ꯏꯔꯥꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯥꯡꯄꯣꯛꯄꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯀꯨꯀꯤꯁꯤꯡꯅ ꯌꯨꯝ ꯃꯩ ꯊꯥꯔꯛꯄꯗꯒꯤ ꯃꯇꯝꯗꯨꯗ ꯂꯩꯕ ꯃꯩꯇꯩꯁꯤꯡ ꯊꯋꯥꯏ ꯍꯤꯡꯂꯕꯗꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯈꯪꯗꯅ ꯆꯦꯟꯅꯈꯤ ꯃꯁꯤꯗ ꯀꯥꯡꯄꯣꯛꯄꯤꯗ ꯂꯩꯕ ꯗꯥꯏꯂꯤ ꯚꯤꯂꯦꯖ ꯑꯃꯗꯤ ꯇꯨꯝꯅꯣ ꯄꯣꯛꯄꯤ ꯍꯥꯏꯔꯤꯕ ꯅꯥꯒꯥ ꯈꯨꯜ ꯑꯅꯤ ꯑꯁꯤꯗ ꯇꯥꯔꯤꯕ ꯏꯆꯤꯟꯅꯥꯎꯁꯤꯡꯅ ꯃꯩꯇꯩꯁꯤꯡꯕꯨ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯉꯁꯤ ꯃꯈꯣꯏꯅ ꯍꯤꯡꯗꯨꯅ ꯍꯜꯂꯛꯄ ꯉꯝꯈꯤꯕꯅꯤ ꯃꯁꯤꯒꯤꯗꯃꯛ ꯅꯥꯒꯥ ꯏꯆꯤꯟꯅꯥꯎꯁꯤꯡꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡ ꯑꯁꯤ ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡ ꯑꯁꯤꯒꯤ ꯃꯐꯝꯗ ꯆꯥꯕ ꯌꯦꯡꯗꯨꯅ ꯇꯝꯍꯟꯅꯤꯡꯉꯤ ꯑꯄꯥꯝꯕꯁꯨ ꯐꯣꯡꯗꯣꯛꯈꯤ ꯅꯥꯛꯇ ꯑꯩꯈꯣꯏ ꯃꯩꯇꯩ ꯈꯔ ꯂꯩ ꯑꯗꯨ ꯃꯣꯏꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯆꯪꯈ꯭ꯔꯕꯖꯥꯠꯅꯤ ꯑꯗꯨ ꯆꯪꯕꯗꯤ ꯑꯩꯈꯣꯏꯁꯨ ꯑꯗꯣꯝꯗ ꯆꯪꯅꯕꯅ ꯅꯥꯒꯥ ꯈꯨꯟ ꯃꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯣꯏꯒꯤ ꯆꯤꯐꯅ ꯄꯥꯎ ꯂꯧꯅꯩ ꯄꯥꯎ ꯂꯧꯕꯗꯒꯤ ꯑꯩꯈꯣꯏꯁꯦ ꯆꯪꯅꯕ ꯍꯣꯠꯅꯕ ꯀꯟꯅ ꯇꯧꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯁꯣꯝꯗꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯒꯤ ꯑꯍꯟꯁꯤꯡꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯅꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯑꯅꯣ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯦ ꯅꯝꯒꯥꯏꯕ ꯍꯧꯔꯛꯂꯦꯅ ꯍꯥꯏ ꯑꯗꯩ ꯍꯥꯏꯔꯛꯄꯗꯒꯤ ꯃꯣꯏ OC ꯅꯨꯡꯁꯤ ꯐꯣꯟ ꯐꯥꯎꯅꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯡ ꯗꯦꯠ 4ꯒꯤ ꯏꯚꯤꯅꯤꯡꯁꯤꯗ ꯃꯣꯏꯁꯦ ꯂꯧꯕ ꯂꯥꯛꯑꯦ ꯖꯤꯞꯁꯤ 3 ꯑꯗꯨꯒ ꯃꯣꯏ ꯄꯨꯂꯤꯁ ꯖꯤꯞꯁꯤ 3ꯀ ꯃꯣꯏ ꯄꯨꯂꯤꯁ 3 ꯈꯛꯇꯅꯤ ꯂꯥꯛꯏꯁꯦ ꯑꯗꯨ ꯃꯣꯏ ꯀꯨꯀꯤ ꯃꯆꯥ ꯉꯥꯛꯇꯅꯤ ꯑꯗꯨ ꯂꯥꯛꯄꯁꯦ ꯆꯠꯁꯦ ꯈꯣꯠꯁꯦꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯦ ꯆꯠꯁꯦ ꯈꯣꯠꯁꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯑꯌꯥꯎꯕ ꯑꯩꯈꯣꯏꯒꯤ ꯗꯣꯀꯨꯃꯦꯟ ꯀꯔꯤ ꯀꯔꯥꯁꯦ ꯃꯣꯏꯒꯤ ꯂꯩꯀꯥꯏꯗꯨꯒꯤ ꯅꯥꯒꯥ ꯏꯆꯤꯟ ꯏꯅꯥꯎꯅ ꯃꯣꯏ ꯕꯦꯒ ꯅꯨꯡꯄꯤꯅ ꯍꯥꯞꯆꯤꯟꯗꯅ ꯆꯠꯀꯦ ꯇꯧꯕꯗꯒꯤ ꯑꯃꯨꯛꯀ ꯑꯩꯈꯣꯏꯁꯦ ꯃꯔꯛꯇ ꯄꯥꯎ ꯈꯔ ꯐꯪꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯐꯪꯅꯩ ꯑꯩꯈꯣই ꯊꯣꯛꯑꯒꯗꯤ ꯑꯩꯈꯣꯏ ꯃꯣꯏꯅ ꯀꯩꯁꯨ ꯂꯦꯝꯅ ꯊꯥꯔꯣꯏ ꯈꯣꯠꯂꯣꯏ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯁꯄꯦꯛꯁꯟ ꯂꯩꯕꯗꯒꯤ ꯑꯩꯈꯣꯏ ꯄꯨꯂꯤꯁꯇꯨꯅ ꯂꯧꯕ ꯂꯥꯛꯑꯐꯥꯎꯗ ꯑꯩꯈꯣꯏ ꯆꯠꯈꯤꯗ꯭ꯔꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯆꯠꯄ ꯉꯝꯃꯔꯣꯏꯅ ꯇꯧꯔꯒ ꯂꯩꯔꯦ ꯑꯗꯨ ꯂꯩꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ
ꯑꯩꯈꯣꯏ ꯅꯥꯒꯥ ꯈꯨꯟ ꯉꯥꯛꯏꯕ ꯑꯩꯈꯣꯏ ꯅꯥꯒꯥ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯃꯣꯏꯒꯤ ꯕꯥꯎꯟꯗꯔꯤꯗꯨꯗ ꯉꯥꯛꯀꯥꯟꯗ ꯃꯣꯏꯒꯤ ꯃꯇꯥꯏꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁ ꯍꯥꯏꯇꯥꯔꯦ ꯃꯁꯛꯄꯨꯗꯤ ꯈꯪꯗ꯭ꯔꯦ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯂꯣꯠꯂꯤꯕ ꯃꯩꯇꯩꯁꯤꯡꯗ ꯄꯨꯊꯣꯔꯛꯑꯣꯅ ꯂꯥꯎꯋꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯦ ꯅꯥꯒꯥꯁꯤꯡꯅ ꯑꯩꯈꯣꯏꯗ ꯄꯤꯔꯛꯄꯗꯒꯤ ꯃꯣꯏꯅ ꯑꯩꯈꯣꯏꯁꯤ ꯃꯆꯤ ꯑꯃꯗ ꯄꯨꯂꯞ ꯂꯩꯒꯅꯣ ꯆꯪꯉꯛꯑꯒꯗꯤ ꯒꯨꯡꯒꯥꯡ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯁꯤ ꯅꯥꯒꯥ ꯈꯨꯟꯗꯨꯅ ꯑꯩꯈꯣꯏꯁꯤ ꯃꯔꯤ ꯃꯉꯥ ꯆꯥꯏꯊꯣꯛꯑꯒ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯑꯩꯈꯣꯏꯁꯤ ꯂꯣꯠꯍꯜꯂꯦ ꯂꯣꯠꯂ ꯃꯇꯨꯡꯗ ꯃꯣꯏꯒꯤ ꯆꯤꯐꯅ ꯃꯣꯏꯒꯤ ꯑꯥꯔꯃꯤ ꯑꯣꯐꯤꯁꯔ ꯀꯅꯥꯅꯣ ꯑꯗꯨ ꯇꯧꯔꯒ ꯐꯥꯎꯅꯔꯒ ꯑꯩꯈꯣꯏ ꯂꯥꯏꯔꯧꯗꯁꯨ ꯄꯨꯔꯔꯣꯏ ꯍꯥꯏ ꯑꯗꯒꯤꯗꯤ ꯗꯥꯏꯔꯦꯛ ꯑꯩꯈꯣꯏ ꯀꯩꯅꯣꯗꯒꯤ 22 ꯑꯁꯥꯝ ꯔꯥꯏꯐꯜꯗ ꯄꯨꯁꯟꯕꯤꯔꯦ ꯃꯣꯏꯅ ꯗꯦꯠ 5ꯒꯤ ꯄꯨꯡ 12 ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯗ ꯑꯗꯨꯗꯒꯤ ꯃꯣꯏ ꯁꯤꯟ ꯂꯥꯡꯗꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯁꯤꯗ ꯑꯩꯈꯣꯏ ꯁꯦꯛꯃꯥꯏꯗ ꯌꯧꯔꯛꯑꯦ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁ ꯀꯩꯅꯣꯗ ꯌꯧꯔꯛꯑꯦ ꯑꯗꯨꯒ ꯄꯨꯡ 5-6 ꯁꯨꯃꯥꯏꯅ ꯇꯥꯔꯦ ꯑꯗꯨꯝ ꯃꯝꯂꯦ ꯅꯨꯃꯤꯠꯇꯣ ꯃꯝꯂꯒ ꯍꯧꯖꯤꯛ ꯃꯣꯏ ꯁꯤꯟꯅꯔꯒ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯁꯤꯡꯅ ꯁꯤꯟꯅꯔꯒ ꯍꯧꯖꯤꯛ ꯁꯦꯛꯃꯥꯏ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯔꯤ ꯀꯩꯁꯨ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯇꯧꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯊꯥꯖꯗꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯁꯤ ꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯩꯈꯣꯏꯁꯤ ꯂꯩꯃꯤꯟꯅꯔꯝꯕꯅꯦꯕ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯆꯨꯔꯆꯥꯟꯄꯨꯔꯝꯗ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯈꯣꯠꯂꯦ ꯍꯥꯏꯅ ꯃꯩ ꯊꯥꯔꯦ ꯈꯣꯠꯂꯦꯅ ꯍꯥꯏꯐꯦꯠ ꯀꯩꯅꯣ ꯇꯧꯕꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯁꯣꯝꯗꯁꯨ ꯒ꯭ꯔꯨꯡ ꯂꯥꯎꯅ ꯍꯧꯔꯛꯑꯒ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯄꯥꯏꯗꯕ ꯃꯣꯏ ꯃꯌꯥꯝꯁꯦ ꯄꯨꯂꯞ ꯑꯣꯏꯅ ꯍꯧꯔꯒ ꯍꯦꯛꯇ ꯌꯨꯝꯁꯤꯗ ꯊꯣꯝꯖꯤꯜꯂꯔꯒ ꯅꯨꯡ ꯊꯥꯗꯅ ꯈꯣꯠꯇꯅ ꯃꯩ ꯊꯥꯗꯅ ꯑꯗꯒꯤ ꯍꯥꯠꯂꯣ ꯈꯣꯠꯂꯣꯅ ꯁꯨꯃꯥꯏꯅ ꯂꯥꯎꯗꯅ ꯈꯣꯠꯇꯅ ꯇꯧꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯁꯨ ꯃꯁꯤꯗ ꯀꯔꯤꯝꯇ ꯑꯩꯈꯣꯏ ꯆꯦ ꯆꯥꯡ ꯑꯗꯒꯤ ꯑꯃ ꯀꯔꯤꯝꯇ ꯑꯩꯈꯣꯏ ꯂꯧꯊꯣꯛꯄ ꯅꯪꯍꯧꯗꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯨ ꯉꯁꯥꯏꯒꯤ ꯐꯤ ꯑꯃꯃꯝꯁꯤ ꯀꯩꯅꯣ ꯇꯧꯔꯦꯔꯒ ꯐꯨꯔꯤꯠ ꯑꯃꯃꯝ ꯈꯣꯡꯒ꯭ꯔꯥꯎ ꯑꯃ ꯁꯦꯠꯆꯜꯂꯦꯔꯒ ꯑꯩꯈꯣꯏ ꯊꯋꯥꯏꯗꯗꯤ ꯍꯤꯡꯉꯗꯤ ꯌꯥꯔꯦꯅ ꯑꯩꯈꯣꯏꯁꯨ ꯃꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯁꯤ ꯌꯨꯝꯁꯤ ꯁꯣ ꯂꯣꯟꯁꯤꯜꯂꯝꯃꯦꯔꯒ ꯃꯁꯤꯗꯒꯤ ꯃꯈꯥꯒꯤ ꯀꯩꯅꯣꯔꯣꯝꯁꯤꯗ ꯆꯦꯟꯊꯔꯛꯑꯦ ꯑꯩꯈꯣꯏꯁꯦ ꯏꯝꯐꯥꯜ ꯇꯨꯔꯦꯟꯁꯤꯗ ꯑꯩꯈꯣꯏꯁꯤ ꯐꯅ ꯀꯨꯏꯅ ꯂꯩ ꯁꯣꯝꯗꯁꯨ ꯑꯃꯨꯛ ꯏꯝꯐꯥꯜ ꯇꯨꯔꯦꯟꯗꯒꯤ ꯁꯣꯝꯗ ꯐꯥꯎꯔꯒ ꯂꯥꯛꯀꯗꯕꯁꯤ ꯁꯨꯃꯥꯏꯅ ꯊꯠꯇꯅ ꯂꯩꯈ꯭ꯔꯦ ꯃꯣꯏꯅ ꯊꯠꯇꯅ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯇꯨꯔꯦꯟꯁꯤda ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯁ꯭ꯋꯥꯏꯐꯥꯎꯁꯦ ꯑꯩꯈꯣꯏꯁꯦ ꯄꯨꯡ 9 ꯁ꯭ꯋꯥꯏꯗꯒꯤꯅ 12 ꯐꯥꯎꯁꯦ ꯑꯩꯈꯣꯏꯁꯦ ꯏꯝꯐꯥꯜ ꯇꯨꯔꯦꯟꯁꯤꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧ ꯂꯩꯔꯦ ꯑꯗꯒꯤ 12 ꯃꯇꯨꯡꯁꯦ ꯑꯩꯈꯣꯏꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯁꯤ ꯇꯨꯔꯦꯟ ꯈꯣꯡꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯁꯤ ꯀꯩꯅꯣ ꯇꯧꯔꯒ ꯅꯞꯄꯒ ꯂꯩꯔꯥꯏ ꯃꯄꯥꯟꯁꯤꯗ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯂꯥꯛꯏ ꯑꯗꯣ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯀꯪꯂꯥꯇꯣꯝꯕꯤ ꯍꯦꯜꯂꯛꯄ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯁꯦꯛꯃꯥꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯁꯦ ꯑꯣꯛꯇꯅ ꯂꯩꯕꯤꯔꯝꯃꯦ ꯑꯗꯣ ꯅꯣꯏ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯅꯣꯏꯒꯤ ꯂꯩꯐꯝ ꯁꯦꯝꯃꯦꯅ ꯑꯗꯨꯗ ꯑꯩꯈꯣꯏꯁꯤ ꯃꯗꯨꯗꯒꯤ ꯂꯥꯛꯑꯒ ꯑꯩꯈꯣꯏꯁꯤ ꯁꯤꯒꯤ ꯃꯃꯥꯡꯒꯤ ꯄ꯭ꯔꯥꯎꯁꯤꯗ ꯑꯩꯈꯣꯏ ꯂꯩꯔꯝꯃꯤ ꯑꯗꯒꯤ ꯏꯃꯥ ꯑꯃꯨꯕꯤ ꯑꯩꯈꯣꯏꯒꯤ ꯁꯦꯛꯃꯥꯏꯒꯤ ꯑꯋꯥꯡ ꯁꯦꯛꯃꯥꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯍꯧꯖꯤꯛꯀꯤ ꯏꯃꯥ ꯑꯃꯨꯕꯤ ꯍꯥꯏꯔꯤꯕ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯥꯅ ꯁꯣꯝꯗ ꯂꯥꯛꯑꯣ ꯁꯤꯗ ꯄꯨꯂꯞ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯁꯣꯝꯗ ꯂꯥꯛꯈꯤ ꯑꯗꯒꯤ ꯈꯔ ꯑꯃꯅ ꯑꯩꯈꯣꯏꯁꯤ ꯑꯥꯔꯃꯤꯅ ꯀꯩꯅꯣ ꯇꯧꯗꯅ ꯃꯣꯏꯅ ꯑꯃꯨꯛ ꯄꯨꯁꯟꯕꯤꯅ ꯑꯥꯔꯃꯤꯒꯤꯗ ꯑꯃꯨꯛ ꯊꯝꯃꯦ ꯑꯗꯒꯤ ꯅꯨꯃꯤꯠ 4-4 ꯂꯩꯔꯒ sidagi amuk mojo amuk laururaga sida akhoi pulap oina sida leiminare adi khara amana Kalaatombida leiramdana Kalaatombidagi amuk somda amuk moji laktana akhoi pulap oina leiminare adu akhoi ngasai akhoi marup amana haigre chahi humdra marfu akhoi ji masida leirabani aduna madugi mai chakpado madu ubuda akhoi thamo yamna kaiba hoji phawda madugi du kano tawdri aduna kapki haidi aduk nungsina leiminarakpa kanodu madugi kanodu ubuda akhoi yam nungai gide ado akhoi gi iramdamdo khwaidagi nungsiba akhoi khwaidagi nungai lam khwaidagi nungsiba lamni khwaidagi akhoi na leibada khwaidagi nungai na khanjaba lamni adubu ngasidi akhoi madu kainare EliteTV News Channel sigi oina miyamna email gi khutangda e pau thabirapa matamda email address info@elitetv.in da thabirakna bakhanganjari masida sunatana EliteTV da e pau phangna bi oina phone number 9402890982 da e pau phabirakna bakhanganjari miyamna su EliteTV gi YouTube channel Facebook page Instagram amadi Twitter su follow tawbina bakhanganjari loisalakpada maru iba pau amuka nabijari New Chekonda Kulai Paiba Kuki Naha Khara Thoropatagi Irang Thoke Taurure Kuki Militena Nomaina Kablak Pada Farm the Labor Moidang Poke Kunja Ahum Asok Panangkray Fugak Shaw Ikaida Yum May Tadok Pirabasing Tapna Hanjinarako Hore Security Ge Ahen Mangak Sen Bapam Hore Amadi Imphal Iskina Pungamada Duga Imphal West Ki Oina Punganida Curfew Yakhat Kray
Matang asida ili tibina sandok chaba nongchel pungani ki Manipur Paulo sinjari minyang tabiru punopo amuka hanna khurumjari.